Manipur Toliba, Irang Sinamaram, or Janamatam Queen Changbayat and Amapung Pana Muchaka and like Korea and Lerakraba, Sokolma Police Station, Manuk and Lady Bako, Maru Laiphamlen, and Canada of Mississippi BSF, don't get a sound like false CRPF, get Forski security, Apunba. Tim night at an action, doing a muchaka, I'm like Rumbagi, Kudunchaba, do Pancredubu. I have like Rumba, Simamanga, Iran, in a Pantoki, but from Iningtam, the Changbayam, Badu, and Sipantoli, Basika, I am the Kenabagi, I am the Manadabagi, Yiminabagi, Kaminabagi, Kudunchaba, do Lominas. Kongba Maru Laiphamlen Lambida, I have Garising Silla, Matunda Lapama, Lampada, 28 as some like first Natalaga Tamedo, Garising the Lapala, Park on Matunda like Rumbala, the mobile Amata Pusanba Yahande, Aduga, Bet check the Romatunda Makoyo Bagaria. Ani gumbai tare thadokla matungda mioising asi machine thiraga contra rongi chang dai tare tonghala matungda hariba gari sing adu da puraga ira thoni thoram sing adu Laipham adu da pangthokki aduga maru oina khoi gi ching mathata karaga leiriba Laipham adu dadi koi lakliba mi khudimak kahan bagi khudong chaba adu makoina paikhat de maramdi security reason khara yengaga oiramgani haidana khali Kongba Maru Laiphamlen committee ama leijare aduga khoi gi ina kanaba honariba Utra Sanglen sana kunung Lining Tosana Mahi Tempan boat, Meetei Lipuna Jingba, Tongatonamba, Loop Singi Tomi Singasi, Kankala Matunda, Puna Humpugumbasi, Maruena 28 as Hana Fasna, Chingmataka, Gi Adudi, ngak, sellaga, Chingmataka Lady Ba, Laipham to die. Tony Hanbagi Tabatu Jataki, Madu Matanga, Yimnasi. Yokshalakadore, Pomdo, ngak, sellaga, Chef Oide, Yarani Harga, Kavaduni. Tamna lakh na warjuana yoksala kadore mafam do ka da sit chongjelame do hujikti changmi je sangna darbanina chongjelaga sanno na nongna lambi gi haidu chat pai tap to maina tawe chatok sin tawna ru da bagi ta kra chonge mathata ka doine kumdrak ko ju sidaida dum kumdrak ka doine manung jidai tare ana paktharaga dum chattoine sumaina sana sumcha paksa do budin te sum jaga mafam ju gi aita chatna drabani na pra mong chung oina leirabani na ka haiduoga adu tuina khalairaga kanara ga budi chum khoigi sagi damdamgi ufam singdi sum chalaga budi khara fani natringai di sum kudong chadaba chatok chasin dagi hauraga mayokna gi gani lambi da Kongba Maru Laiphamlen gi chatok chasin toiba lambi yawani habado yoksale Kun pulihin at bagi kanglay pagi na pari hinamhum kayan haylang na dhoy bahlayang na hin bahtam jirakli duhu imaaw ari bachahi na khad dham anaw bachahi na himay ka kanglay pagi na pari namum yek tari charay tari kinamum na pari namum kayan Sigu ang adhaw daw dawayadi Khuyungi lalu ka dawayadi haidu na Sigu hugit hawal magtabu pangjirakli duhu imaaw Hayang na at huiba layang na ahin matsaray na mangam tam na nagsigu palim panhaw anigi Sigu madhaw khandawayadi Khuyungi lalu ka dawayadi haidana kumsilang hay kumjadi ngasina kuraw yay paraba kuraw nongja Sajibugi mapanni pan makuraw nongja da sagay na nangi na ekjana duna nangi na pacha kayan Hayrang na atho iwa layrang ahin matam jarak babu Hayrang amana hayrang chamni khana lokiyu layrang amana layrang chamni khana
ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯗꯨꯒ ꯃꯤꯇꯩꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩꯁꯤꯡꯒꯤ ꯌꯥꯝꯅ ꯂꯨꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯂꯥꯏꯐꯝꯂꯦꯟ ꯃꯐꯝ ꯑꯁꯤꯗꯩꯗ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤꯡꯒꯤ ꯍꯣꯠꯅꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡꯁꯤꯡ ꯂꯧꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯜꯂꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯅꯤꯡꯊꯤꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯌꯧꯕ ꯉꯝꯃꯦ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯉꯁꯥꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯤꯡꯁꯦ ꯀꯥꯈꯠꯂꯛꯑꯒ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯤ ꯃꯌꯥꯝꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ 28 ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯐꯣꯔꯁ CRPF ꯄꯥꯔꯁꯅꯦꯜꯁꯤꯡ ꯌꯥꯎꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯃꯈꯣꯏꯗ ꯏꯟꯐꯣꯔꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯕ ꯃꯇꯨꯡꯗ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯗ ꯍꯥꯏꯇꯥꯔꯦ ꯆꯪꯍꯟꯕꯅꯤ ꯃꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯥꯟꯅ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯦꯐ ꯑꯣꯏꯔꯦ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯤꯁꯤ ꯇꯥꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯀꯌꯥ ꯌꯥꯝꯅ ꯆꯪꯕ ꯌꯥꯏ ꯌꯥꯗꯦꯗꯣ ꯇꯧꯔꯒ ꯑꯗꯣ ꯍꯧꯖꯤꯛ ꯑꯍꯣꯡꯕ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯝꯖꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗꯒꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯈꯔ ꯂꯩ ꯃꯣꯕꯥꯏꯜ ꯄꯨꯁꯟꯕ ꯌꯥꯗꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯌꯥꯕ ꯄꯣꯠꯂꯝ ꯑꯃꯇ ꯄꯨꯁꯟꯕ ꯌꯥꯗꯕ ꯄꯨꯍꯟꯗꯕ ꯑꯗꯨꯒ ꯆꯦꯛꯀꯨꯝꯕ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯆꯪꯕ ꯑꯗꯨꯒ ꯃꯊꯛꯇ ꯀꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯥꯅꯤꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯣ ꯍꯥꯟꯅ ꯃꯃꯥꯡꯗ 2023 ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯩꯗ ꯑꯩꯒꯤ ꯏꯐꯨꯔꯨꯞꯀꯤ ꯑꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯏꯅꯤꯡꯇꯝꯅ ꯆꯪꯉꯝꯕ ꯑꯗꯨ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯛꯇꯤ ꯐꯪꯗ꯭ꯔꯤꯕ ꯐꯤꯕꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯏꯟꯐꯣꯔꯝ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯤ ꯌꯥꯝꯅ ꯆꯪꯕ ꯌꯥꯗꯕ ꯃꯤꯁꯦ 10 15 ꯌꯥꯝꯃꯕꯗ 10 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯔꯣꯇꯦꯁꯟ ꯈꯥꯏꯔꯒ ꯆꯪꯉꯤ ꯑꯗꯨꯒ ꯔꯣꯇꯦꯁꯟ ꯈꯥꯏꯔꯤꯕꯁꯤꯁꯨ ꯑꯀꯛꯅꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯑꯣꯡꯗꯅꯦ ꯆꯪꯍꯜꯂꯤꯕꯁꯦ ꯇꯧꯕꯇꯕꯨ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯒꯤ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯁꯤꯅ ꯉꯥꯛ ꯁꯦꯜꯂꯒ ꯆꯪꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯛꯄꯁꯤ ꯐꯥꯎꯕꯗꯤ ꯃꯁꯤꯃꯛꯇꯤ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯐꯔꯤ ꯈꯨꯗꯣꯡꯆꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯈꯛ ꯅꯠꯇꯕ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟꯁꯤ ꯈꯛ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯐꯝꯂꯦꯟ ꯑꯌꯥꯝꯕ ꯆꯤꯡꯗ ꯍꯥꯏꯇꯥꯔꯦ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯊꯥꯡꯖꯤꯡ ꯀꯧꯕ꯭ꯔꯨ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯐꯝꯂꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯗꯨꯗꯤ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯇꯉꯥꯏꯃꯛ ꯐꯗꯅ ꯍꯧꯔꯛꯄꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯈꯣꯏꯔꯝꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯁꯨꯃꯥꯏꯅ ꯑꯣꯏꯇꯥꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟ ꯌꯥꯎꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯥꯏꯈꯠꯂꯒ ꯑꯁꯨꯝꯂꯕ ꯆꯪꯍꯟꯕ ꯌꯥꯍꯟꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ ꯁꯤꯅ ꯃꯄꯨꯡ ꯐꯥꯅ ꯏꯅꯤꯡꯇꯝꯅ ꯆꯪꯕꯗꯨꯗꯤ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯤꯕ ꯏꯔꯝꯗꯝ ꯏꯈꯨꯟꯅꯥꯏ ꯑꯁꯤꯗ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯁꯤ ꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ 2023ꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤ ꯆꯪꯉꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟ ꯀꯔꯤꯝꯇ ꯃꯊꯧ ꯇꯥꯈꯤꯗꯦ ꯑꯗꯨꯝ ꯆꯪꯉꯛꯑꯒ ꯈꯣꯏꯔꯝꯅꯕ ꯂꯥꯏꯁꯦ ꯈꯣꯏꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯤ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯏꯟꯐꯣꯔꯝ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯗ ꯍꯥꯟꯅ ꯏꯟꯐꯣꯔꯝ ꯇꯧꯗ꯭ꯔꯒꯗꯤ ꯃꯐꯝ ꯑꯁꯤ ꯆꯪꯂꯛꯄ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯑꯦꯔꯦꯟꯖꯃꯦꯟ ꯑꯁꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯏꯅꯤꯡꯇꯝꯅ ꯃꯥꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯍꯣꯠꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯧꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯑꯃ ꯂꯧꯈꯠꯇꯨꯅ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯥꯒꯤ ꯆꯪꯅꯤꯡꯕ ꯃꯐꯝꯁꯤꯡꯗ ꯏꯅꯤꯡꯇꯝꯅ ꯆꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯗꯤ ꯐꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯁꯦ ꯄꯥꯈꯪꯕꯅ ꯀꯪꯂꯩꯁꯥꯅ ꯍꯥꯏꯔꯤꯕ 28 ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯉꯥꯛ ꯁꯦꯜꯂꯒ ꯃꯌꯥꯝꯁꯦ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯊꯣꯛꯅꯤꯡꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯉꯥꯛ ꯁꯦꯜꯂꯒ ꯃꯈꯥꯗꯒꯤ ꯄꯨꯈꯠꯂꯛꯄꯗꯨꯁꯨ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯨꯈꯠꯂꯛꯄꯅꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯌꯥꯝ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯏꯪꯇꯕ ꯄꯣꯔꯛꯑꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤ ꯄꯨꯊꯔꯛꯄꯒꯤ ꯐꯤꯕꯝꯅꯤ ꯍꯣꯏ ꯍꯥꯏꯔꯤꯕ 28 ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯉꯥꯛ ꯁꯦꯜꯂꯒ ꯃꯌꯥꯝꯁꯦ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯊꯣꯛꯅꯤꯡꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯉꯥꯛ ꯁꯦꯜꯂꯒ ꯃꯈꯥꯗꯒꯤ ꯄꯨꯈꯠꯂꯛꯄꯗꯨꯁꯨ ꯑꯩꯈꯣই ꯃꯈꯣꯏꯅ ꯑꯗꯨꯝ ꯄꯨꯈꯠꯂꯛꯄꯅꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯍꯥꯏꯗꯤ ꯃꯐꯝꯁꯦ ꯌꯥꯝ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯏꯪꯇꯕ ꯄꯣꯔꯛꯑꯦ ꯍꯥꯏꯕꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯐꯝꯗ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤ ꯄꯨꯊꯔꯛꯄꯒꯤ ꯐꯤꯕꯝꯅꯤ ꯇꯨꯡꯗ ꯂꯥꯛꯂꯤꯕ
ꯏꯃꯥꯏꯕꯦꯜꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯄꯨꯊꯔꯛꯂꯤ ꯃꯈꯣꯏꯅ ꯃꯥꯡ ꯊꯥꯔꯒ ꯑꯗꯨꯒ ꯃꯔꯛꯇꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯦꯐꯀꯤꯗꯃꯛ ꯌꯦꯡꯉꯒꯅꯤ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯆꯪꯕ ꯌꯥꯍꯜꯂꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤ ꯐꯥꯎꯕꯗꯤ ꯆꯤꯡ ꯀꯥꯔꯒ ꯌꯧꯁꯟꯕ ꯉꯝꯂꯦ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯅꯧꯕ ꯌꯥꯏꯐꯅꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯔꯤ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕꯁꯨ ꯌꯥꯝ ꯀꯟꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯗꯣ ꯍꯤꯔꯝ ꯑꯁꯤ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯨꯔꯟꯖꯟ ꯀꯣꯡꯕ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯏꯝꯐꯥꯜ ꯏꯁ